Imphal West District Police amadi 33 Assam Rifles kapun makangbo amana mayang Imphal Police Station akonba uchiwa lamhangdagi yamlaba khutsukhulai kaya fagat pangamkhre haide. Impact News sa police tagi fangba paugi matung inna nga si ayuk pung nipan rom chatpa aduaida uchiwa lamhanggi akoibada laiba nga farm amadi farmhouse singda Imphal West District ke SP gi mityang makada mayang Imphal Police Station gi SDPO 33 Assam Rifles CO Bililong Post ke commander Imphal West Commando Unit ke apun makangbo amana thiba humba chathake thiba humba da single barrel bridge loader gun ani 36 HE grenade mari tube launcher ani magazine yauba country made 9mm pistol ama 7.62mm gi maru manga 303 rifle gi maru kun gamathoi .38 gi revolver maru kun gamari charger guard ama magazine yauba SLR rifle ama magazine yauba carbine ama amadi Kenwood walkie talkie ani fagat bangam ki haire Khulai sing asi lakadoriba Lok Sabha mikhala sida ayadapan pinaba loina nami fami pun tauba amade extortion taubada seasonana balot sinduna thamlamba oigani haina security force singna chingnari fagalaba khutsukulai sing adu logi matung inna seize tawgre haide